Ito, kadulong sa aing manglay dubo. Ito, ngasi di ito ayam nuwaiti. Kaidurog ito. Noi mayam, babigi paudo, loy taram natro. Hoy ito, tare adubudi. Aduni, David ay dino mapagat tinasalaga, masa nupiduda, kalibo akando ito. Ayam nuwaiti ito. ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯀꯩꯀꯩꯅꯣ ꯈꯟꯅꯔꯒ ꯏꯇꯥꯎ ꯕꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯦ ꯏꯇꯥꯎ Babi hoigi hingondo, David ay dino mapadi karak toro lobire. Aduduga, David ay dino sieldo mo hantuoge, masa nupidudi, laudaba yaroi ito. ꯑꯗꯨ ꯌꯥꯝ ꯁꯦꯝꯐꯝꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯩꯅꯣꯕ ꯏꯇꯥꯎ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯣ ꯑꯩꯈꯣꯏ ꯕꯦꯡꯛꯂꯣ ꯇꯧꯗꯧꯗ ꯃꯉꯥꯏꯔꯦ As itaw, nang namaro makadari biyang luto duno. Kaidawa yaroidono ito. Lila darmada mayam toridudi. Aduda yenga training kok toro lori kay no ito. ꯑꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯁꯨꯅꯦ ꯏꯪꯂꯤꯁꯀꯤ ꯕꯦꯡꯛꯂꯣ ꯇꯧꯕ ꯁꯤꯅꯦꯃꯥ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨ ꯀꯣꯛ ꯌꯦꯡꯂꯒ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ Liladra man na putok to wani itaw. Asing mo ni kamay to duno itaw. ꯍꯦꯔꯥ ꯇꯧꯒꯗꯕꯅꯤ Ito, si ordine, ay sirajune, ay kem kalaktre. As, par itaw. Itaw na pa niya doon tawazi. Babigi yung matay nungay na ba itaw? ꯑꯩꯈꯣꯏꯁꯤ ꯁꯦꯜ ꯃꯄꯨꯟꯒ ꯊꯝꯕꯗꯣ ꯑꯗꯨ ꯃꯅꯨꯡꯗꯒ ꯆꯪꯗ꯭ꯔꯕ ꯍꯥꯏꯁꯦ Hoy. ꯑꯗꯣ ꯏꯇꯥꯎ ꯑꯩꯒꯤ ꯂꯨꯄꯥ 20 ꯈꯛꯇꯪꯗꯤ ꯈꯥꯏꯕꯤꯔꯝꯃꯨꯀꯣ He, nangonda. Siki mo piro ko. Sidi babigi ni. ꯑꯁ Parisi ito, ay koy ne. Sinima darmado yengorgane, training toro Hoy, sila. ito. Sa sila ba? Hoy ni Yengor pare ni itaw. Si Maje, krai yung dyan itaw. Si Kiyoy mayam di hekta yenga si kay no ito. Hoy, yari ni. ꯑꯗꯨ ꯀꯅꯥꯝ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯇꯥꯎ Karam kango siya yari siya. Wati orem tawle ro siya ba? Haujik ne, sinima darmado yengane, ay koy training toro sa sila. Pare do, sa silo. ꯗꯥꯇꯣꯕꯨ ꯉꯥꯏꯈꯣ ꯑꯁ ꯍꯥꯀꯠꯆꯕꯅ Kay daurage nang namaro. ꯍꯥꯀꯠꯆꯩ ꯍꯥꯏꯕ Yari sa hawkalo si Mayang na kulo lao ne. ꯈꯔ ꯍꯟꯗꯣꯛꯁꯤ ꯆꯪꯉꯛꯀꯦ Eh, Bilab ni itaw ito. lang no siya, lang no siya. 와 Ai, jadi ya ini. ꯑꯌꯥ 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 ꯑꯦ Asigi nung ipaybise, ay tawrage. Engonda chanaraniba. ꯌꯥꯏꯌꯦ Kuli pa siya itaw. ꯑꯁꯤ ꯆꯦꯠꯄ ꯆꯣꯡꯕꯁꯦ ꯑꯩ ꯆꯣꯡꯗꯣꯏꯅꯤꯀꯣ Chong to. ꯑꯁꯤꯒꯤ ꯚꯣꯝ ꯌꯥꯜꯂꯤꯁꯦ ꯑꯩ ꯇꯧꯒꯦ As, nang yaro. Sige na tolo. ꯑꯩ ꯇꯧꯒꯦ ꯍꯥꯏꯕ ꯁꯤꯀꯤ ꯁꯤꯀꯤ ꯀꯩꯅꯣ ꯑꯩ ꯇꯧ ꯍꯥꯏꯔꯣ Ito, sinang ti posar. Sinang to Asi itaw ge, asi itaw ge, asi itaw ge. Tahu, tahu, tahu. Asida sa Asi ulo sa si ulo, nang to. Tawo si. ꯅꯪ ꯇꯧ, ꯇꯧ ꯅꯪ ꯅꯪ ꯇꯧ, ꯇꯧ ꯅꯪ ꯇꯧ. ꯁꯤꯗꯤ ꯑꯩ ꯍꯩꯔꯣꯏꯕ Kaidaw hero dino. Nang Ito ni sanarani Siti. ba? Nang sanarani ba? Asi nang tawro ba? Pare si. Sinima Ama na sinje. punsingi ko. Ama Ano sinje. ko? Nuwa ka dito. Okay. Si Pazerni yung. Pazerni. Asa ko plate tadi nga ko plate tadi. Pile sidi nungay aseng ba itaw. Nahani nga mo din siya. Nana taw yadri itaw. ꯃꯥꯅꯦ ꯃꯥꯅꯦ Ado. Ito. Si Maso pa namin yung no higiro ito. ꯍꯩꯔꯅꯤ ꯏꯇꯥꯎ Ay hayani. Ay, Ay hayani. hayani. Ay, Ay hayani. hayani. Nang hayani hayani ni ko. ko. Ikaw si Kidi hayani ko. No jo hayani ꯍꯩꯔꯅꯤ ko. ꯍꯩꯔꯅꯤ Ikaw itaw tungtung di. ꯑꯁ ꯑꯩ ꯁꯤꯗ ꯆꯥꯎꯅ ꯑꯗꯨꯝ ꯐꯝꯃꯤꯁꯤꯗꯤ Itaw di hayradraba. Maam ta yalo, maam ta yalo. ꯃꯌꯥꯝꯅ ꯉꯝꯃꯅꯤ ꯍꯥꯏꯗꯤ ꯑꯩꯁꯨ ꯌꯥꯔꯦ ꯀꯩꯅꯣ Yare si Edu di. Yari itu di. Handog si.
ꯑꯗꯨꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕ ꯍꯧꯔꯁꯤꯅꯦ ꯍꯧꯔꯁꯦ 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 ꯌꯥꯔꯅꯤꯀꯣ ꯌꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯅꯩꯔꯁꯦ ꯀꯩꯅꯣ ꯑꯃꯁꯤꯅ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯅꯤ ꯆꯪꯈ꯭ꯔꯒ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ ꯍꯣꯏꯅꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯦꯅ ꯇꯧꯔꯤꯁꯦ ꯏꯇꯥꯎ ꯂꯥꯛꯑꯦ ꯏꯇꯥꯎ ꯂꯥꯛꯑꯦ ꯏꯇꯥꯎ ꯂꯥꯛꯑꯦ ꯏꯁ ꯂꯥꯛꯑꯦ ꯊꯤꯕꯗ ꯁꯤꯒꯦ ꯇꯧꯏꯅꯤꯅꯦ ꯁꯦ ꯑꯄꯥꯝ ꯑꯄꯥꯝ ꯈꯜꯂꯨ ꯍꯥꯏꯁ ꯍꯥꯏꯗꯣꯛꯑꯣ ꯍꯥꯏꯗꯣꯛꯑꯣ ꯂꯣꯏ ꯍꯥꯏꯗꯣꯛꯑꯣ ꯑꯩꯗꯤ ꯁꯤ ꯄꯥꯏꯔꯒꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩ ꯌꯥꯜꯂꯒꯦ ꯏꯇꯥꯎ ꯁꯦ ꯏꯇꯥꯎ ꯁꯤꯕꯨ ꯁꯤꯗꯤ ꯄꯨꯔꯥ ꯊꯦꯠꯆꯜꯂꯨꯁꯦ ꯀꯩꯅꯣ ꯏꯁ ꯁꯤꯅꯅꯦ ꯀꯥꯞꯄꯗꯤꯕꯣ ꯅꯪꯒꯁꯦ ꯐꯗ꯭ꯔꯥꯛ ꯁꯥꯗꯣꯏꯖꯥꯠꯅꯤ ꯐꯤ ꯑꯃ ꯀꯨꯁꯠꯂꯨ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕꯩ ꯐꯤꯅꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯏꯔ ꯆꯠꯂꯗꯨꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯗꯤ ꯕꯣꯗꯤꯗꯨꯒ ꯐꯖꯩꯅꯦ ꯑꯗꯨꯝ ꯆꯥꯅꯩꯅꯦ ꯑꯗꯣ ꯄꯣꯁ ꯇꯧꯔ ꯑꯝꯇ ꯌꯦꯡꯁꯤꯗꯅ ꯑꯩꯈꯣꯏ ꯍꯣꯏ ꯌꯥꯏꯅꯦ ꯏꯇꯥꯎ ꯄꯣꯁ ꯇꯧꯁꯤꯅꯦ ꯏꯇꯥꯎ ꯅꯪ ꯕꯦꯡꯂꯨ ꯆꯠꯄꯒꯤ ꯄ꯭ꯂꯥꯟ ꯌꯦꯛꯄ ꯂꯣꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯁ ꯅꯍꯥꯟꯅ ꯂꯣꯏꯔꯕꯅꯦ ꯑꯩ ꯋꯥꯈꯜ ꯂꯣꯏ ꯁꯥꯒꯠ ꯂꯣꯏꯔꯕꯅꯦ ꯑꯗꯨꯗꯤ ꯄꯨꯊꯣꯔꯛꯑꯣꯗꯅ ꯑꯁ. ꯀꯥꯏ ꯊꯝꯃꯤꯅꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯍꯥꯀꯠꯆ ꯍꯣꯜꯂꯦꯅꯦ ꯄꯨꯊꯣꯔꯛꯑꯣ ꯉꯁꯥꯏ ꯆꯦꯗꯣ ꯀꯔꯤꯅꯣ ꯆꯦꯗꯣ ꯁꯤꯗ ꯃꯥ ꯐꯝꯖꯤꯜ ꯂꯩꯔꯦ ꯀꯩꯗꯧꯁꯦ? ꯀꯩꯅꯣ ꯃꯨꯟꯅ ꯈꯟꯅꯍꯧꯗ ꯌꯥꯗꯕꯅꯤ ꯏꯇꯥꯎ ꯃꯁꯤꯗꯤꯕ ꯑꯁ ꯉꯁꯥꯏꯒꯤ ꯄꯣꯠ ꯑꯁ ꯌꯦꯛꯅꯕ ꯏꯅꯕ ꯄꯣꯠ. ꯃꯩꯇꯥꯟꯗꯣ ꯏꯅꯕꯗꯨꯔꯣ? ꯀꯗꯥꯏꯅꯣ ꯑꯩ ꯄꯨꯊꯣꯔꯛꯈꯤꯁꯦ ꯄꯦꯟ ꯑꯇꯥꯡꯕꯅꯤ ꯃꯥꯅꯦ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯏꯕꯨꯡꯉꯣ ꯐꯔꯦꯁꯦ ꯇꯥꯔꯣꯀꯣ ꯑꯉꯥꯡꯁꯥ ꯁꯤ ꯕꯦꯡꯅꯤꯀꯣ ꯕꯦꯡꯒꯤ ꯍꯩꯇ꯭ꯔꯕ. ꯁ꯭ꯄꯦꯂꯤꯡ ꯑꯃꯨꯛ ꯈꯪꯗ꯭ꯔꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯁꯦ ꯀꯥꯎꯅꯤ ꯁꯨꯃꯥꯏꯅ ꯃꯆꯩ ꯆꯤꯡꯉꯣ ꯕꯤ ꯃꯀꯣꯟ ꯑꯅꯤ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯣ ꯆꯤꯡꯗꯔꯣ ꯑꯗꯨ ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯦꯟ. ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯊꯦꯛꯄꯗꯣ ꯑꯦꯟ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯈꯪꯗ꯭ꯔꯕꯣ ꯑꯦꯟ ꯆꯤꯡꯈꯠꯂꯦ ꯀꯦꯛ ꯅꯪ ꯌꯥꯝ ꯄꯥꯝꯕꯗꯣ ꯑꯗꯨ ꯑꯦꯁ ꯌꯥꯎꯗ꯭ꯔꯣ ꯑꯗꯨꯗꯤ ꯕꯦꯡꯛꯁ ꯍꯥꯏꯔꯦ ꯑꯦꯁ ꯀꯗꯥꯏꯗ ꯍꯣꯏ ꯑꯦꯁꯅꯣ ꯌꯥꯔꯦ ꯁꯤꯗ ꯖꯤ ꯌꯥꯎꯗꯥꯏꯅꯦ ꯁ꯭ꯋꯥꯏꯗ ꯆꯠꯂꯍꯩ ꯀꯗꯥꯏꯗꯩ ꯑꯩꯅꯕꯨ ꯖꯤꯅꯣ ꯈꯪꯗꯦ ꯅꯪꯅ ꯀꯗꯥꯏꯗꯤ ꯈꯪꯗ꯭ꯔꯕ ꯖꯤꯅꯣ ꯕꯦꯡꯗ ꯖꯤ ꯈꯪꯗꯕ ꯌꯥꯎꯕ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯁꯦꯔꯥꯟ ꯀꯩꯗꯧꯔꯒꯦ ꯇꯨꯔꯥꯟ. ꯇꯣꯛꯑꯁꯤ ꯑꯗꯨꯗꯒꯤ ꯁꯣꯝꯗ ꯆꯪꯗꯣꯏꯅꯤꯀꯣ ꯖꯦꯠ ꯊꯪꯕ ꯑꯃ ꯑꯣꯏꯅꯥ ꯊꯪꯕ ꯑꯃꯒ ꯖꯦꯠꯁꯤꯅꯅꯦ ꯅꯪ ꯆꯪꯉꯣꯕꯀꯣ ꯅꯪꯅ ꯉꯁꯥꯏ ꯄꯥꯏꯕ ꯄꯣꯠꯇꯣ ꯀꯩꯅꯣ ꯕꯦꯟ ꯀꯩꯅꯣ ꯕꯦꯅꯕꯣ ꯅꯣꯡꯃꯩ ꯑꯐꯥꯛꯄꯤ ꯑꯗꯨ ꯍꯥꯏꯕꯗꯅ ꯑꯗꯨ ꯄꯨꯔꯒ ꯁꯣꯝꯗ ꯆꯠꯀꯗꯕꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏꯗꯣ ꯄꯥꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯈꯜ ꯇꯥꯅꯅꯦ ꯆꯪꯒꯗꯕꯅꯤꯀோ ꯅꯣꯀꯦꯝ ꯍꯥꯏꯒꯅ ꯇꯧ ꯂꯩꯔꯝꯒꯅꯤ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯅ ꯆꯪꯉꯣꯀꯣ ꯁꯣꯝꯗ ꯂꯝꯕꯤ ꯇꯝꯅ ꯆꯪꯉꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯆꯪꯗꯣꯏꯁꯦ ꯅꯪ ꯀꯔꯤ ꯄꯥꯏꯌꯦꯕ ꯉꯁꯥꯏꯒꯤꯗꯣ ꯉꯁꯥꯏ ꯃꯔꯤ ꯌꯥꯎꯕ ꯑꯃ ꯂꯩꯈꯥꯎ ꯄꯨꯕ ꯃꯩꯕꯨꯟ ꯑꯣ ꯀꯥꯝꯕꯗꯣ. ꯐꯔꯦ ꯑꯗꯨ ꯄꯥꯏꯔ ꯁꯣꯝꯗ ꯆꯪꯉꯣꯀꯣ ꯅꯪꯅ ꯑꯗꯨꯒ ꯁꯤꯁꯦ ꯒꯥꯔꯤꯒ ꯆꯦꯟꯕꯗꯨꯔꯕ ꯁꯤꯁꯦ ꯁꯤꯗ ꯒꯥꯔꯤ ꯆꯦꯟꯗ꯭ꯔꯗꯤ ꯂꯧꯕꯨꯛꯇ ꯆꯦꯟꯒꯗ꯭ꯔꯥ ꯁꯤ ꯏꯕꯨꯡꯉꯣ ꯒꯥꯔꯤ ꯆꯦꯟꯐꯝꯅꯤ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨ ꯏꯇꯥꯎ ꯃꯅꯨꯡꯁꯦ ꯈꯪꯗ꯭ꯔꯦ ꯃꯅꯨꯡꯒꯤꯗꯤ ꯏꯇꯥꯎ ꯀꯩꯝ ꯋꯥꯔꯨꯅꯣ ꯃꯤ ꯀꯥꯎꯊꯣꯛꯈꯤꯕꯅꯦ ꯏꯇꯥꯎ ꯃꯅꯨꯡꯒꯤꯁꯦ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯦꯜ ꯊꯝꯐꯝꯅꯤꯅꯦ ꯏꯇꯥꯎ ꯁꯤ ꯕꯦꯡꯛꯁꯦ ꯏꯇꯥꯎ ꯑꯩ ꯇꯧꯔꯛꯀꯦ ꯑꯗꯨꯗꯤ ꯕꯦꯁꯦ ꯃꯅꯨꯡꯁꯤ ꯑꯩ ꯍꯥꯏꯒꯦ ꯌꯦꯡꯉꯨ. ꯅꯪ ꯀꯥꯏ ꯇꯧꯔꯣꯀꯣ ꯆꯠꯈ꯭ꯔꯦ ꯏꯇꯥꯎ ꯉꯁꯥꯏꯗꯣ ꯑꯣ ꯑꯉꯥꯡꯁꯥ ꯅꯣꯏꯁꯨ ꯌꯦꯡꯉꯨꯌꯦ ꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯇꯥꯈ꯭ꯔꯦꯀꯣ ꯉꯁꯥꯏ ꯁꯤꯒꯤ ꯆꯪꯐꯝꯗꯣ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯒꯤꯗꯣ ꯆꯪꯕ ꯀꯥꯟꯗ ꯊꯣꯡꯗꯣ ꯍꯦꯛ ꯌꯧꯕꯒ ꯉꯁꯥꯏꯗꯣ ꯀꯩꯕ ꯏꯇꯥꯎ ꯉꯁꯥꯏ ꯁꯥꯀꯣꯔꯤꯇꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯦꯀꯨꯔꯤꯇꯤ ꯍꯥꯏꯕꯅꯤ ꯍꯣꯏꯕ ꯑꯗꯨ ꯌꯥꯔꯦꯕ ꯑꯗꯨꯃꯥꯏꯅ ꯁꯥꯀꯣꯔꯤꯇꯤꯗꯣ ꯂꯩꯔꯝꯃꯅꯤ ꯑꯗꯨ ꯃꯅꯨꯡ ꯊꯪꯕ ꯁꯥꯀꯣꯔꯤꯇꯤꯗꯣ ꯃꯍꯥꯛꯇꯣ ꯌꯣꯡꯖꯥꯎ ꯒꯣꯔꯤꯂꯥ ꯃꯥꯟꯕ ꯅꯦꯒ꯭ꯔꯣꯒ ꯃꯥꯟꯕꯗꯣ ꯁꯦꯀꯨꯔꯤꯇꯤ ꯑꯅꯣꯏꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯏꯇꯥꯎ ꯑꯗꯨꯒꯤ ꯃꯄꯥꯗꯨꯒꯤ ꯊꯣꯡꯗꯣ 3 ꯄꯥꯜꯂꯝꯒꯅꯦꯕ ꯇꯨ 1 2 3 ꯑꯍꯨꯝꯗꯨꯒꯤ ꯃꯌꯥꯏꯗꯣ ꯆꯪꯉꯅꯤ ꯍꯦꯛ ꯆꯪꯕꯒ ꯏꯇꯥꯎ ꯃꯦꯅꯦꯒꯔ ꯍꯥꯏꯕ꯭ꯔꯥ ꯃꯥꯏ ꯀꯥꯅꯦꯕ ꯃꯦꯅꯦꯖꯔ ꯀꯥꯟ ꯃꯦꯅꯦꯖꯔ ꯍꯥꯏꯌꯨꯅꯦ ꯍꯣꯏꯅꯦ ꯌꯥꯔꯦꯅꯦ ꯏꯇꯥꯎ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯥꯗꯣ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯁꯣ ꯃꯇꯨꯝ ꯑꯩꯈꯣꯏ ꯋꯥꯏꯈꯨ ꯍꯥꯏꯕ꯭ꯔꯥ ꯋꯥꯏꯈꯨ ꯁꯣꯗꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯅꯦꯕ ꯏꯇꯥꯎ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯊꯝꯐꯝꯗꯤ ꯍꯧꯖꯤꯛꯀꯤ ꯕꯦꯡꯛꯗꯨꯗ ꯅꯣꯏ ꯃꯥꯒꯤꯁꯨ ꯁꯦꯜ ꯊꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏ ꯃꯥꯏꯗꯤ ꯈꯥꯛꯑꯝꯁꯤꯀꯣ ꯏꯇꯥꯎ ꯅꯣꯏ ꯃꯥꯒꯤꯗꯨꯅꯤꯅꯦ ꯑꯩꯅ ꯍꯨꯔꯥꯟꯗꯣꯏꯁꯤ ꯄꯣꯛꯀꯗꯕꯅꯤ ꯃꯥꯏ ꯀꯥꯔꯟꯁꯦ
เราโพสซาเรา ꯀꯔꯤ ꯂꯩꯔꯦ อำตะเยงพี่รอบะ ꯍꯦ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯍꯦ อคอยกินเนี่ยเบียงสิกีนปีมจ่ายสตาฟสิงสินั้นเนี่ยเสียรีบเดรสสิงเสียคอยกินเนี่ยตัวประกันจุมาสิงกลากก็ได้ยามอวดโอยเลยให้บะโดเดรสสิกีมาตั้งเดเนี่ยโนติสมาคัตตะทกเสียให้บะ ꯑꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯗ꯭ꯔꯦꯁꯀꯤ ꯃꯇꯥꯡꯗ หอย ꯐꯤꯖꯣꯜꯒꯤ ꯃꯇꯥꯡꯗ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ หอย ꯉꯁꯤꯃꯛ ꯊꯣꯛꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯁ꯭ꯀꯔꯠ ꯁꯦꯠꯄ ꯃꯇꯝꯗ ꯈꯨ ꯃꯈꯥ ꯌꯧꯍꯟꯒꯗꯕꯅꯤ ꯃꯐꯤ ꯃꯔꯣꯟ ꯀꯣꯝꯕ ꯌꯥꯗꯦꯅ ꯊꯣꯛꯈ꯭ꯔꯣ ยามนุ่งไอเจริสาอดุดิซา thank you ꯑꯣ ꯌꯥꯔꯦ 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 ꯍꯦ ꯅꯪ ꯑꯝꯇ ꯀꯥꯔꯣ ꯁꯥ ꯁꯔꯗꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯅ ꯃꯥꯏ ꯀꯩ ꯃꯊꯧ ꯂꯩꯒꯦ ꯁꯦꯠꯄ ꯐꯪꯖꯗꯗꯅ ꯇꯧꯔꯤꯅꯤ ꯃꯥꯏꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯍꯦ ꯉꯥꯏꯈꯣ 이따 뭐이지부 CCTV 가이드부 깨알레기 ꯃꯣꯏꯒꯤ CCTV가 하이브드로 CCTV 하이바 그래 아도 뭐 시큐리티디 깨알레기 ꯑꯃꯈꯛꯇꯪ ꯂꯩꯕꯅꯦ 아마각당 ꯑꯗꯨꯁꯨ tum ꯂꯩꯕꯅꯦ tumtum마가 ꯌꯥꯝ ꯐꯩꯅꯦ ꯍꯦ ꯉꯥꯡ ꯂꯩ ꯑꯅꯨ ꯃꯥꯏ ꯈꯨꯝꯖꯦ 마이 kum지 랭글 ꯇꯥꯃꯣ ꯑꯗꯣꯝꯇꯗꯤ ꯇꯧꯕꯤꯌꯨ ꯇꯥꯃꯣ ꯑꯗꯣꯝꯇꯗꯤ ꯇꯧꯕꯤꯌꯨ ꯁꯤ ꯀꯅꯥꯅꯣꯝꯇ ꯀꯥ ꯃꯅꯨꯡ ꯊꯝꯖꯔꯨ ꯆꯠꯂꯣ ꯇꯣꯂꯣꯞ ꯐꯪꯗꯕꯁꯨ ꯀꯨꯏꯔꯦ ꯃꯥꯏ ꯅꯣꯡꯃꯩꯁꯦ ꯄꯥꯏꯅꯀꯣ ꯃꯥꯏ ꯅꯣꯡꯃꯩꯁꯦ ꯄꯥꯏꯅꯀꯣ ꯑꯩꯈꯣꯏ ꯌꯥꯎꯖꯔꯦꯁꯦ ꯂꯥꯛꯑꯣ ꯆꯪꯉꯨ 야 우뿐해 이씨 삐고마테나 넷 보면서 ꯑꯩꯒꯤ ꯊꯪꯅꯥꯎꯁꯤ ꯎꯔꯦꯗꯅ ꯑꯂꯨ ꯈꯥꯏꯅꯕ ꯊꯥ 아무 틀을 나오니 이따 맛에 깝ꯊꯣꯛꯑꯒꯦ ꯄꯥꯀꯦꯇꯥ ꯃꯁꯤꯁꯨ ꯉꯁꯥꯏ ꯀꯥꯗ ꯊꯝꯖꯜꯂꯣ ꯁꯦ ꯄꯨꯒꯣ ꯍꯦ ꯍꯧꯒꯠꯂꯣ ꯑꯁꯦ ꯇꯨꯄꯤꯒꯗꯨ ꯆꯠꯂꯨꯅꯦ ꯂꯣꯏ ꯆꯠꯈ꯭ꯔꯅꯨꯅꯦ 부살로 시죠 아주 부살로 탐죠 ꯆꯪꯉꯨ ꯇꯥꯃꯣ ꯑꯩ ꯊꯣꯛꯄ ꯌꯥꯔꯕꯣ 여기 더 빼봐 정 정훈이. 다진 거 ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ 야 맛있 ꯐꯝꯃꯨ ꯁꯤꯀꯩꯅꯣ ꯈꯪꯗ꯭ꯔꯥ ꯅꯠꯇꯦ ꯅꯣꯏ ꯊꯤꯡꯅꯕ ꯊꯥ ꯃꯁꯤꯅ ꯈꯦꯠꯂꯒꯦꯗꯣ ꯅꯣꯏ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯅꯨꯡꯁꯤ ꯀꯧꯋꯦ ꯃꯁꯛꯁꯤꯒ ꯆꯥꯅꯩꯅꯦ ꯅꯪꯗꯤ ꯀꯩ ꯀꯧꯏ ꯐꯖꯕꯤ ꯐꯖꯕꯤ ꯍꯣꯏ ꯃꯥꯁꯤꯔꯦ ꯍꯦ ꯀꯩꯗꯧꯔꯦ ꯆꯂꯥ ꯈꯔꯅꯣ ꯆꯪꯉꯨ ꯍꯥꯏꯕꯅꯤꯅꯦ ꯆꯪꯉꯨꯁꯤꯗ ꯆꯧꯀ꯭ꯔꯤꯁꯤ ꯊꯝ 번호 담아 ꯑꯣ ꯊꯝꯒꯦ ꯍꯦ ꯅꯪ ꯃꯦꯅꯦꯖꯔ ꯑꯩ ꯃꯦꯅꯦꯖꯔ ꯅꯠꯇꯦ ꯃꯦꯅꯦꯖꯔꯗꯤ ꯁꯣꯝꯗ ꯍꯦ ꯃꯦꯅꯦꯖꯔ ꯅꯠꯇꯅ ꯃꯁꯥ ꯗꯝ ꯅꯥꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯦ ꯊꯦꯛꯀꯅꯣ ꯀꯥꯞꯊꯣꯛꯎꯔꯅ 이봉원 왜 ꯀꯔꯤ ꯄꯥꯔꯇꯤꯅꯣꯅꯦ ꯋꯥꯆꯦꯞ ꯄꯥꯏꯕ꯭ꯔꯥ ꯄꯥꯏ ꯅꯪꯗꯤ ꯄꯥꯏꯕ꯭ꯔꯥ ꯕꯥꯏ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣ ꯁꯤꯅꯤꯡꯕ꯭ꯔꯥ ꯅꯣꯏ ꯍꯥꯏꯒꯦ ꯒꯨꯗ ꯆꯨꯝꯃꯤꯔꯣꯀꯣ ꯌꯥꯔꯦ ꯅꯕꯥꯅꯤꯒꯤ ꯅꯝꯕꯔꯁꯦ ꯆꯨꯝꯃꯦꯀꯣ ꯑꯆꯠꯄꯅꯤꯀꯣ ꯁꯦ ꯑꯩꯅ ꯇꯧꯔꯛꯄꯗ ꯍꯦꯛ ꯆꯠꯂꯝꯗꯕꯗ ꯁꯤ ꯈꯪꯉꯦꯗꯅ ꯐꯥꯏꯜꯗ ꯑꯗꯨꯝ ꯄꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯁꯣꯝꯁꯤꯔ ꯃꯦꯅꯦꯖꯔ ꯍꯥꯏꯁꯦ ꯃꯥꯅꯤ 이봉원 ꯅꯣꯏꯕꯨ ꯀꯔꯤ ꯄꯥꯔꯇꯤꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯄꯥꯔꯇꯤ ꯑꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯄꯥꯔꯇꯤ ꯌꯥꯝꯅ ꯂꯤꯡꯉꯤꯅꯦ ꯑꯗꯨꯗꯤ ꯏꯁ 이봉원ꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯣ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯍꯦ ꯀꯔꯤ ꯅꯁꯛꯇꯨꯒ ꯆꯞꯊꯠꯂꯛꯎꯔꯁꯤꯅ ꯑꯦ 이봉원 ꯆꯞꯄꯛꯀꯅꯨ 집하기 왔어 깝ꯊꯣꯛꯑꯒꯦ ꯑꯗꯨ ꯀꯥꯞꯄꯛꯀꯅꯨ 너희 모래기도 ꯅꯠꯇꯦꯅꯦ ꯁꯦ ꯍꯣꯏ ꯅꯣꯏꯒꯤ ꯂꯣꯛꯀꯔ ꯍꯥꯏꯕ꯭ꯔꯥ ꯐꯣꯛꯀꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯁꯣꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯣ ꯌꯥꯅꯤ ꯁꯥ 이봉원 ꯌꯥꯝꯅ ꯂꯧꯕꯗꯤ ꯌꯥꯗꯦ ꯋꯥꯈꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯁꯤꯀꯣ
Ê, nó qua lông đi. Nó thô đi. Không có lâu. เฮ้โทษ ก็ได้เดี๋ยวน้อยนะคุยสาจะพูดบีสิบอหัวสาระ Kay nang charay. Kang soy. Kang so. Masakso pa sa ini. Secretary oy na. Hey, nang hindi kay charay. 이름바 Iromba. Hey, yung sakti yaw dabra. 야외 Aduni na. Ê, quên cái party. Xiên bồ đề, chết lo. สา sang kum la ma su free se ya no pak che ne Hoy, sa lugi gene nung sibi. สาก็ไม่เต้าครั้งที่สา 이씨 그다이기 안강신노네 머니푸르에 아무도 떠오르바 타왕 학대니 뭐이네 떠오르지 itaw ai gi yen hurang gi do nu chumai nu hurang gi bo Bánh đi. Ấy nè, nắng ghi nhà hura mà đồ ngay kìa. ma chen je kya thi jeli ne mu hurang gi hurang la ga Bánh đi. Nắng ghi đem hồng mà lên. Tụi mình đi. Ado, babi mà ba tụi bộ tung rồi lo tôi chỉ bộ. 다도 봐. 먼저 비라니. 좀더 잉글리시 프랑 좀 잉글리시 보니. 제바 비부디 뚜먼 뭐야 마디 ngan 뚜먼 Ôi, phải đi xí. Bà lẹ, nắng ăn can lo. 시가 아이 한 종절이 브레이크 틱가 미로다는 아이 종이야 로 가양 뭐 멍원들 뭐 할. chalai si di thi ai ko chan ai chong bi yeng tu ai chong ai Này con cô. Hura mà đi experience lấy về anh nè. Ai ăn tàu. Ai tàu tàu cô. hai do le 나승님 봐. ha 시 맞던데 좀 통감으로 이반이 따로 랑 독할시. lang thok ka ji 랑도요. lang du ni 이마 빠이도리. 1, 2, 3. 야래. 자 토. ai muốn chung thuộc cái cô. nang chuang ga ro nang si de law khupang che tha la kani nang ai na second hero ai na sing khupang tha la kani nang 아이 미티도 한 번. 나도 봐. 시엔데 야 만들어. ai khang cao rồi không muốn làm tele học sư bạn. Đánh đi. hai gum ni to ai phol la ka nom le hero ji kai Anh ni vô to tay để cho lo sai đó. as khar ka yen na ba di ai kai ni to Lúc nhìn là sao nè thì cái nhìn là sao bạn. Ồ, phải đi. Ấy chạy lại. 나도 나도 있어. 아이고 나도 뭐 아이고 해봐 나도 뭐 파기도 보니봐 아이디 하이디 보고 파기도 보니봐 하이디 봐 미기 어와보다 맞땡 기당 방미. hoi taw do phagi 파기도 to 보니 나도 뭐 정도 보다 adu itaw nang sel chu di su re ko itaw 추이에. 그다 뭐 쉬로 되나. ta di tha je de su di su re ko itaw 야래. 영어는 야래. 러. 정 ngai ko ma na tha jang ko ma de experience ne me 다들 러. 빠닝 腾 러. 미티다 미용해